Party ki MIFAM dadi Saruk Yaraga, State Cabinet MIFAM dana Saruk Yadaba, Minister Singh Yauna Manipur THUGAINABA HOTNARIBA MLA Tara Handak Pangthokadawriba, Assembly MIFAM na Disqualify TOUBAGI WAREP LOUBIYU HAINA, RPI ATHAWALE ki National Secretary MAHESHWAR THOUNAOJAM na TAKSHILLAKLI. Kaisampat ahibam Layrakta Pangthopa Paugi MIFAM AMADA RPI ATHAWALE ki National Secretary MAHESHWAR THOUNAOJAM na hai, Manipur ngakani apunbagi saktam kai haloi haina wasakhiba MLA humfugi manungda kuki zo furuki Minister ani yauna MLA tarana Manipur THUGAINABA firep lokraba fauba aikhoi kayam kuina yenghigadawri haibasi wahang amane Minister ani adu ukrul amadi tengnopalda phamkhiba cabinet MIFAM dana Saruk Yaraga Delhi da pangthokpa BJP party ki MIFAM amadana Saruk yakhiba ase kari maramgino Minister Yauna MLA Tara disqualified Tauroidabagi Madam Lairibara. Hiram Asigi Matanga Assembly gi Ethics and Privilege Committee na ultimatum decision lowa matautai. Assembly MIFAM nasu Mamangda Pangtokhiba Cabinet Amadi Assembly MIFAM da Saruk Yakidaba MLA Singh disqualified Toba Matam Chare. Assembly MIFAM asida opposition ruling Khaidoklaga Hunabagi Matam Natre. Puwarida Manipur Kanaba Warep Laukiba MIFAM Ama Handaki Assembly MIFAM Asina Ohenbiyu Haina. Mahak na fondukhe. Minister ki portfolio pare ka leriba minister ani se si se disqualify tawbagi maram phajana chare maram di makoi participate amna tawdrabani makoi lakpa yadi hara kana mafam ukhul da tawgi basu lakte chandel tawgi basu lakte adubu makoi marakta ki minister nupi amadi Delhi da party ki meeting tawbadadi phajana nungaina no ga photo thagalapadi ure makoina adu taragadi adu dadi chatpa ngamaga atai akoi ki Manipur gi isagi iramdam jaga si dabu makoi na minister paisal leraga any akoi ki meeting tawum matamda akoi ki irang lotion bagi tawum matamda makoi yaudri si maramdi makoi irang si lotion ninde Manipur thugaiba pame habse adun taksarabane ba aduna minister ani si portfolio de loktopa at the same time ethics committee da akoi gi recommend tawrakanda akoi gi committee da yauri missing sina ikam recommend tawraga makoi gi MLA magan tara se Manipur thugaina ba tawda yauri aduna MLA tara se disqualify tawbiro habse sisu habi gadamani karino habi matamda assembly fam base aphawa ngata Manipur thugaiba pamda basinga ta phaminaraga ultimatum decision ama lawaning bagi haijabani Maheshwar THOUNAOJAM na makhatana hai Puariga sagon nariba amadi lining laishonga mari lainariba thangjingching ase kuki ki khul amagi chief amana Haukep Reserve Forest haina maming thonjilakpa ase miyamda karem kathainaba amane State legang na hiram asiga mari lainana sengdorakiba wafam adu thagatli adubu kumja inglisingani supna kunithoigi November 3 Mafam adu Churachandpur Khopum Reserve Forest ke lamni haina order thokiba laikre adubu mafam aduda illegal oina lam khopchinduna khunda leita seliba khul sing takthopage thabakti paikhatpa laitre Manipur lengakna Ministry of Home Affairs amadi Defense Ministry gi mateng lauraga illegal oina khunda leita seliba sing takthoknaba thabak paikhatpiyu Aranbani huranbani haiba mayek seng na utokpiro loinana Mizo Students Union na Manipur gi issue da khut thingzin duna Mizoram dagi maitei sing takthokani hairakliba asina takpadi loop adu terrorist singa samnare takpani state amagi issue atopa state amana khut thingzin fam thokte makoi gi mathakta inquiry commission semnaga thigat hanba mathautai haina mahakna makhata khe akoi gi lairiba indigenous oriba akoi gi lining laishon gi chacha lasiam lon dagi matam dagi lairak laba mafam da akoi gi any apambam na chacha matam da athingba pidaba aduga akoi yamna makalam na akoi ishwar ninja bampu ninja bada aye papi dana bagi damakta akoi sigi protect site sisu protected thangjing hill gi mafam sisu akoi na protected site oina su department of Manipur na su akoi lauthokrabane ba adu taragadi sigi jaga mana sida lairiba villages mayam se illegal cookie singsina akoi gi protected forest lairiba villages mayam kuntariba mayam aduga government of Manipur na susigi villages mayam ama cancel tawre haibase cancel tawre di haraga evict tawdriba aduna akoina pamjabadi city state government with the assistance of the central government gi achawa force ama yauna tawrakanda protected forest lairiba kun mathong manam khangda lairiba kun mayam se huji Churachandpur Khopum forest manakta lairiba kun mayam se loina amta takhai biru haiba